asok apan mipham praja sing yaugni haidana koi government sathina restaurant or lakpani last 8-9 months akoi kuthona ba yaba kaya haba yaba kaya kunba yaba kaya adu koi gi email ngatani ko chingdasu tamdasu leiriba singsi sin law ngatani ko koi gi praja ngatani asopal yauna ba phate ko har kanda maximum restraint or koi lakibna aduna objecti hairiba tawreiba oireiba filmsi mogi intention si DC office mai thare ba maram karigino DC gi bungalow mai thare ba karigino sauna bane air ko suspend tawgi saubni hai sugum ba yamna hidden agenda leiba manba mawongi thabai ngang jastar pasina koi magistrate inquiry si tawna ba warap decision lobani similarly som dasu valley gi idasu Chingarel gi da tawriba potsi kramaina no koi mafam khudimakta CRPF deploy tawrabani nomai khulai leiba mafam punamakta CRPF BSF deploy tawrakanda or secure oiba jagada thambai hana already koi instruction pigraba pot madugi instruction du ilamdabra haibna singba yenana ba madugi posak pune khoina lakhucharai se aduna the government and the right thinking percent peoples of the state and the country will be fully behind the IPS officer, SP, and DC. Moigi taururiba niyom sumna tawba thabak sing adugi damakani moigi behind akoi punamak lay lepkani haibasi mai ma'am na khangan jage